ngase phongkhiba tongan ba manipuri se phongsing amasung thokhiba thodo wathok dagi maroibi I pausing khongkasaraga manipur top channel gi mekeri gi miyamna thamjagi anbada naharol gi thawtang pauksi digi lokosaraga PHED Eshing Sungba ngamba Loisang natte-Susindro PHED department si Eshing Sungba ngamba Loisang natte umang wamang sing pak sana kok thorak pana miyamna ising phangbagi sangka hena nemlak pani hena ngarang minister Susindro LIC yai mana lainga sigi minister oina thok purak sahi ama mapung parak pagi nungai phongdok poina kongpal lai hidin da leiba ISA club ta pangthokiba minister butaram opagi thoromda PHED minister Loisang Susindro na phongdokre magna makata na haikibida tampak ta natana sing de ising gi awaba sauna mayuk na badagi hen pam hutpina ba wakat kya laklabas uwa haudrabani na hen pam hutlubaki kana ba lairoi da bana thaba si paikatna lakli haujuk lairi ba piba masida adumak lairabadi matam khragi matungda sound ikang thopa yaba na miyam na uwa yokhat bagi hainabi thamsi haina phongdoki loinana miyam gi thorang tawgani haiba wakhalulda tholak liba mihut singbu yekna ba oina uragadi sako thorang amata paikat pangamloi sako thorang ama paikat pada miyam khupna khusamna duna satmina si haina su minister makata na sa phongdoki makasa tharak poina to papo mana IMD na Manipur yauna north east yellow thunderstorm warning lathokre numinini akan manong amasum len tarawai Manipur yauna awang nangpo state sing Indian Meteorological Department IMD na yellow thunderstorm issue tokre lakadari numinini asi reason asida akan manong nungsit yauna akak araw loinana len tarawai haina akan warning pikre Regional Meteorological Center RMC ki matungina Manipur yauna north east state sing lakadari numinini asi Manipur Assam Nagaland Mizoram amasum Tripura da pung kilometer kuntra da kin nifugi sang na akan manong nungsit silapi Indian Meteorological Department gi mekedi gi green yellow orange amasum red haina weather warning amari laina tongan ba color issue tokre amasum RMC gi mekedi gi Meghalaya da harib numinini si gi manungda akan ba nong surpa yai Manipur yauna north east ki state taret ki tongan ba jaga singda akha araw yauna akan manong surpa yai haidi ngarang numidang Assam gi Tinsukia na akan ba len tabadagi miyoi ani sikre District adugi Deputy Commissioner Paul na laikhidrabagi imung manung na lupa lakh mari ki ex gracia se oina kusina krenisu pausita makata na sa phongdorakli makasa tharak poina hoyelan pawrige to pamaruibi ipaw mo memna thamjagi miyoi ni laikhidre ngase ayu angan mapung mangaga makhairom tarakpada andropi is ki manungsan ma yeripo angtha mayalekai di konthawjum raju sei kuntragomda apokpa laikhidrabaki ibom sakobam miyoi masagi yumna tharuyan no siram hari Amaromda ngarang numidang pung tara matui makhairam tarakpada Bisnupur PS ki manungsan ba ngaikong kulen awang lekai ri thoksom nanaw sai nifuga nipon apokpa lekhidraba tes gauramani kawba miyema masagi karu wakal ta dan lerambadagi Bisnupur District Hospital layeng na pukhalakpada doctor sing siraga purakle haina phongdorakle haiden su paus na makhata na sa phongdorakli Atopa po muna ngase ayuk tigi asumna rims ki mayuk pung taragani to ki total shutdown sa taragani ministry ki ayapa pirak tabanani ban handok piyu director Priyosakhi Regional Institute of Medical Science Rims Authority All Tribals Student Unions Manipur asum ki mute singa loinana Manipur lenga ki Health Minister Tribal Affairs and Hills ki Minister amasum Manipur Legislative Assembly ki Hill Areas Committee HAC ki Chairman ki marakta Reserve seat sing pibi ki matana tha si ahumna khuyek pina kiba Memorandum of Agreements MOA adu yana ki wafam sing thabak to onthoraktre haiduna hayeng ayuk pung taruk tagi hauraduna nomida waram gi pung taruk pawba pung tarak ni thoi goina asumna singi mafam singda total shutdown khongjang sangsin gi haidi adu mena manga sinungtul rims ki conference hall pangtho ki paw gi mifma mada institute asi ki director professor hais Priyosakhi na phungdo ki bada yana ki wafam madu ki matangna Ministry of Health and Family Welfare digi hauju phabi oina ayaba piraktabana Rims Authority ni yana kiba reservation ki policy edunga si phaw sana bangamdana leibene maramasna center ri ayaba piraktri ba phawre asumna singi district singda ban gi khongjang yauna hayeng ligi sangsin gini thaurang liba khongjang sing handok piu hainu sa apul tokhe magna makhata na hai Rims asi center ki makhada leiba institute amani machine maram oiduna institute asi ki thabuk lawba amati admission ki policy puma Ministry of Health and Family Welfare na matam gi goina pirak pawta ki matungina sathaduna lakli machine institute asi ki authority na anoba policy ama we hekta semdok semjin tawraga satnahan mangamde
Maram asidagi handak thabak lawbaga mari lainana asum amadi rims ki authority ga tawnakiba agreement adu ngasi phawa thabak tongthokpa ngamdabani adubu hariba agreement adu rims ki maikedi ministry da ayiba sirol oina thaduna haijakiba lekre maram asina hiram asigi matang ministry dagi poktak piraktriba phawbadi asumna jangshingani thawrangniba khongjang sing handok piwaiki Director Makhatana Fongdokibita, Helamasum Family Welfare Ministry ki Makedi Mari Lainaba Poktak Sing Pirak Triba Pabo Rims ki Reservation Police ki Matanga Hatu no Warep Laudanaba Kangalak Play Hari Ministry ki Siro Laduda Rims ki Tabak Lauda Group CM deposing ki Dam Reservation Police ki Matana Mangzona Yengsin Magi Tabak Satari Hanis Kangalak Hari Amoramda Atsumna hayang ahan menumita pung taragan itu ki total satnang kongjang sanction mo yauna satagani thaurang diba kongjang sing all naga students associations Manipur Ancham gi maikidi gi mapung fana sagot kani herak pagaloina koki students organizations more block musu kongjang asid mapung fana sagot kani hadi mai masing tamas liba mahiro sing amasung emergency service natana khongjang asigi manungda atokpa singda kom thokloi haina sa phongdorakli adu moinama asumgi khongjang asida toan masingi mahiroi singi luk kyana sagotnarli ngi serakta manipur gi mahiroi singi luk taruki president singna puno khuyek piduna thadorakpa sior amada asuna sathagani thawrangni ba total sadam khongjang asi miam gi interest handokpiu haina sa apple tarakli solution hai Ministry of Health and Family Welfare gi makhada autonomous institution ama oiriba Central Hospitals Regional Institute of Medical Sciences ta thabak hapagi reservation gi mari lainana asumna demand to phangdabadagi hayengdagi sathagani haina thawrang liba total shutdown gi khongjang asi leibak miyam gi damag yenglaga handokpiu public ta akaiba piruidaba mongda thengnabiyo hairi loidana Central Institution ama oibigi leipam thokpa rules and regulation gi matungina thabak ta honduna miyam gi yafanaba honabada asumna su thabak tawbirakani haibigi thajaba phungdorakli higher authority ki level da pressure pibiduna rule gi wang da thang tawba miyoi singi matakta lokhatpham thokpat lokhatuna rule of law lei haibadu utsi adubu public ta awaba pigumsi mahairui lup taruki maikedi gi su rims ta oirakliba phibam administrative defect laitana ba akhanana miyam gi interest ta yengsinwa hawragani hairi mahairui singi lup tarugasi MSF desam KSA su amasum AIMS na singba yauri bani hanisu pawsna makhatana su phungdorakli Makasa tarak po na to papaom na maming tagyo na school inspection sa labra habi gising na balay feso maming tagyo na marilay na departments ng school inspection sa labra habi gising na balay loy na edit school o na lehori ba yaripok yambem high school sige performance sing ururaga feso na school sibu full government school mo ohen biu hana lenga ki puning sing sinjari hana federal students organization kanglipa feso headquarter gi secretary publicity Je Hosans erengmamna thadorak basiol amana phungdorakli lisang sina sa tharak school survey gi manungjanna sayesi gi hoki be April taraga nipana Facebook ki akhanabati mamana yaripok yambem high school amadi moirang purel high school hakting na yengsinki yengsin kongset adu yaripok yambem high school yaripok yambels impol iski oinadi headmaster in charge oina puram liba oza singkham singlen gi lising makha yamna fazan school sibu salaira ma thengna rakhi Edit school su oiribi school sigi apun oza mapani manungda ahomna approved teacher amadi taruna non approved teacher amasu non teaching staff amaga pun school sigi mahairoi samaga mark fu manga takpi tambi hauri metric exam tharamdai matanda lairiba oza singi toloptagi khara khainaraga mahairoi singi dama khanbiduna anakpa mafamna awat puja sing nektuna lairik tamhanba amasum angang singbu boarding da senaduna ningthina yengsil hali haiba khamngamaki Andro Eshigi MLA na mating tawduna amadi angang singdagi sel yamna tana thada lupa lising ani song khatang lawragi school asigi boarding sa laira ma thengnarakhi school asida tamliba mahiroi sing asi lairaba amasu mama mapa laijadarba sing ngak to oibigi mathakta laphu pha tera chandrakhong nongpok singmai hairang goithong singa singjamai kongmana singba thaplaba mafam kya dagi laktuna school asida mahiroi kya tamlamba su thengnarakhi adubu yamna ningthijana honaribi school asida nupi amadi nupa gi tongwan toilet leitre maramaduna mari leinaba singna athobuda separate toilet sing sabi loinana moirang purel high school asida academic atmosphere ningthijana leiramki mahiroi satre leibi school asida oza taraga mapana takpi tambi atapa mafamdagi yaurib oza singna sial khaina duna gari neklaga nungtigi lamlong bazar dagi punna school saminari
MIL subject amadi English ki oza thabiraktabana maram oiraga mahiroisingna mi paiba poknare maram madura ningthijana salairi school ani sida lairib award pasing asi mari leinabsingna yengsinbiu hairenisu pawsina makhatana su phongdorakli atopa paw madanamu taramathu suba manifa 2023 akangma nasomna best feature film gi mana phangkhre silhaiba ningthaujam amasum ithoi oinamna best actor gi mana sung phangkhre thauna manipur amasum film forum manipurna खुचमनदुना सिलगा सथरकिबा मणिपुर फिल्म अवार्ड मणिफागी तरामतु सुप अवार्ड लानथोपगी थरंगसी कक्सिंग ड्रामाटिक यूनियन की होल पांगतोखरे सैसिगी ओइना बेस्ट फीचर फिल्म अकंगमना सोम पुथोकपा रेसी थोक्सम अमसुम लमजिम लंगताकपा इनाक्सा खुंद्राकपन ताखिबगा लोइना बेस्ट एक्टर की मनासिना फिल्म सिगी एक्टर सिलहैबि निथौजम अमसुम खुलकसा फिल्म की इथोय ओइनामना फंखरे बेस्ट एक्टर नेगेटिव रोल ना वांगजम Vijayant Kumar na nungmai paiba repis haiba film da fangkibaga loinana akangmana somgi director inausa khundrakpamna best director gi mana fangkhre aduga best supporting actress gi manana e abenau nangbu ngairamani best supporting actor gi manana cs Naresandra awaiba mapuna fangkibaga loinana best style artist gi manana lamnganbi laisram asengba iralna fangki aduga other dialect gi best feature film gi manana Makanmi Ramrona puthokpa masum lamjing lamtakpa tangkhulol gi film ngabai nu phangki best relics ta Ojit Babu oinamna ibai gi nupi tamnalai film gi isai umangna aikhoi gi thawai ni tapiki best singer nupi gi manana akangmana sumni isai mara laitaba pirang gi namang haitana sakibi hais pusparan ne phangki aduga best play best singer nupana manana Sorry Senjam best music director na Rahul Blue amasum Best background score na Tenau Heisti Best autography na Bali Ningthaujam na Funky Soidi Best choreographer da Edi Yankokpam Best cinematography da Tommy Haudama Masum Sushil Best editing da Muhendro Kams Best costume da Bimol Torem Best makeup da P Priya Best screenplay da Vinorjan Oinam Best story da Ojit Babu Ningthaujam Special Zuri Award da Zoria Ramror amasum special mentions award ta step abin faki aduga lifetime award singda neta erabot lifetimes mana sumanglira 2023 da sumanglila gi actor amasum lamjing lamtakpa thingnam biramangal kaksing biramangal da pikibuga loinana neta erabot lilaroi lifetime mana manipur cinema 2023 na film puthokpa lamjing lamtakpa amasum sairengba amasu oriba sandam syam saran nomaibungda aduga Paksna hal Manipur Zagoi say lifetime mana 2023 na namirakpam Manglem Babu nat sangritan pung singmairong khongnang karakta piki taramatu shuba Manifa 2023 gi mana lanthopagi thoramda Health Minister Dr. Sapam Ranjana thuba mithunglen oiraga wabaga EC gi MLA Dr. Usam Devena akanaba mithung oikhie duga film forum Manipur gi chairman L Surjakanta Thaunamadi Festival Director Yengkhop Nilasandra Thorama Pusing oina saruk yakhenasu pawsna makhatana phongdorakli makasa tharakpoina to papamna Khalistan Lusingba Amritpal Singa Police ta sangjarakre Dibugar Central Jail thamnabagi damak pukre Mamang thagi taraga nipani ki Punjab Police na fana hona dun lakhiba Khalistan Lusingba Amritpal Singa masana Punjab Police ta sangjarakre mak sangjarakhraba matung pung khra leiraga Dibugar Central Jail thamnabagi damak pukre Punjab ki Chief Minister Bagawan amana phongdokhibada state asigi law and order ki phibam thugaina bo honarakpo khudimak thengnana ba Punjab government matam pumud sem sadun lairi pharaba Khalistan Lusingba Amritpal Singa logi matung ina serak pina bo honagani state asigi miyamna Punjab police ki thabak thoram singa sauna mateng pangkhiba adubu bana thakat phongdokhibaga loinana makhatan hai state asigi na sing aran bulamida lamjingna bo honaroidabani amadi leba sibu tokhai tahanana bo honaroidabani Punjab leba asigi oina Lehau yamna lebulamni mafam asida makhal khudimaki pambi sing hobunga mi adubu nungsina daba kawba pambi makhal asid kaidonungda hawholu hadi amaramda Delhi Chief Minister Arvind Kejriwal na phongdokhibada Punjab ta laibi AAP lenga na state aduda yaikhai thingai gi thawng amata thonana Khalistan Lusingba Amritpal Singa phabangam khibasi thaganingai ni Punjab ta laibi AAP gi lenga asina state asigi law and order gi phibamda akaiba matalaka loi haina miyamna thamkhibu wapam adunga siri thabuk tongthok ngamle AAP na matam pumar Punjab ta laibi miyam gi security gi masum law and order gi phibamda ehenma miyeng sangduna thabak tawri
ꯃꯈꯥ ꯇꯥꯅꯁꯨ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯒꯅꯤ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯄꯥꯔꯇꯤ ꯑꯁꯤꯅ ꯄꯤꯈꯤꯕ ꯊꯥꯖꯕꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯑꯃ꯭ꯔꯤꯠꯄꯥꯜ ꯁꯤꯡꯍ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯟꯖꯥꯕ ꯄꯨꯂꯤꯁꯇ ꯆꯪꯖꯔꯛꯈꯤꯕꯅꯤ ꯃꯍꯥꯛ ꯆꯪꯖꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯗꯤꯕ꯭ꯔꯨꯒꯔ ꯖꯦꯜꯗ ꯃꯍꯥꯛꯄꯨ ꯊꯝꯅꯕ ꯐꯤꯔꯦꯞ ꯂꯧꯈꯤꯕ ꯑꯁꯤ ꯖꯦꯜꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯒ ꯃꯍꯥꯛꯀ ꯄꯥꯎ ꯐꯥꯎꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯣꯏꯗꯕ ꯑꯗꯨꯒꯤ ꯌꯦꯡꯂꯒꯅꯤ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯜꯂꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯁꯅꯥ ꯂꯩꯕꯥꯛ ꯄꯥꯎꯆꯦꯗꯒꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡꯕꯨ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯈꯣꯡꯖꯣꯝ ꯅꯨꯃꯤꯠꯇ ꯃꯤꯌꯥꯝꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯈ꯭ꯔꯦ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯃꯁꯨꯡ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯁꯤꯡꯗ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯨ ꯋꯥꯠꯄꯒꯤ ꯃꯃꯤ ꯇꯥꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝꯕ ꯉꯥꯛꯅꯕꯒꯤꯗꯃꯛ ꯀꯨꯝꯖꯥ ꯏꯪ 1994 ꯈꯣꯡꯖꯣꯝ ꯂꯥꯟꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯈ꯭रे ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯗ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜꯂꯣꯟ ꯌꯥꯝꯅ ꯋꯥꯠꯂꯤ IAS, IPS, MCAs नचिंबा ब्यूरोक्रेट ऑफिसरसिंगदा मरेबाक नुंगसिबा मसम अपुनबगी वखल वाटबगी ममी ताय हायना चीफ मिनिस्टर एन बेरेना फोंदोखरे थौबाल डिस्ट्रिक्ट की खेबसिंगना पांगदोखिबा खोंगजोम नुमित थौरमदा गवर्नर अनुशिया उइके अमसुम चीफ मिनिस्टर एन बेरेना लुसिंगदुना मियामना अथौबसिंगि मफमदा हैकलैक तंखि थौरम अदुदा मियामदा वरोल पिरदुना चीफ मिनिस्टर एन बेरेना हाय politician अमसुम ब्यूरोक्रेट ऑफिसरसिंगना थमोय सेंगलबदि अखोय मांगलोमना सपंगमनि ꯃꯇꯝ ꯑꯃꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯄꯤꯔꯝꯕ ꯅꯤꯡꯇꯝꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯒꯤ ꯃꯤꯔꯣꯜꯅ ꯉꯥꯛꯄ ꯁꯦꯟꯕ ꯉꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯕꯨ ꯍꯪꯉꯣꯏꯔꯤ ꯃꯅꯤꯄꯨꯔꯤꯁꯤꯡ ꯑꯁꯤ ꯃꯤꯅ ꯎꯁꯤꯠꯇꯕ ꯌꯥꯗꯕ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯈꯤꯕꯅꯤ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄꯗꯒꯤ ꯍꯧꯔꯒ ꯑꯋꯥꯒ ꯂꯥꯟꯊꯦꯡꯅꯕ ꯑꯃꯁꯨꯡ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯨꯠꯇꯒꯤ ꯅꯤꯡꯇꯝꯕꯗꯤ ꯊꯝꯕꯤꯔꯝꯂꯦ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯍꯩꯔꯕ ꯁꯥꯏꯟꯇꯤꯐꯤꯛ ꯌꯨ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯉꯝꯈꯩ ꯀꯟꯕ ꯉꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯟꯊꯕ ꯃꯇꯝ ꯑꯣꯏꯔꯦ ꯃꯇꯝ ꯑꯗꯨꯒꯤ ꯊꯥꯡ ꯄꯥꯏꯕ ꯁꯒꯣꯜ ꯇꯣꯡꯕ ꯂꯟꯃꯤ ꯈꯔꯅꯗꯤ ꯑꯩꯈꯣꯏꯒꯤ ꯉꯝꯈꯩ ꯉꯥꯛꯂꯝꯈꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯉꯝꯈꯩ ꯉꯥꯛꯂꯝꯕ ꯌꯥꯎꯅ ꯑꯏꯕ ꯑꯣꯏꯅ ꯂꯩꯔꯛꯂꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯑꯣꯏꯅ ꯎꯍꯟꯕꯒꯨꯝ ꯇꯧꯕ ꯑꯁꯤ ꯀꯔꯤꯗꯒꯤꯅꯣ ꯍꯥꯏꯅ ꯍꯪꯈꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯗ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜ ꯆꯦꯟꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯠꯂꯤ IAS, IPS नचिंबा ब्यूरोक्रेट ऑफिसरसिंगदसु मरैबाक नुंसिबगी अमसुंग अपुनबगी वखल वाटबगी ममी ताय politician अमसुंग ब्यूरोक्रेट ऑफिसरसिंगना थमोय सेंगलबदि अखोय मांगलोमदा चटपा ngamgani पुवारीबु लाना लाना हंदोकलगा अखोयगी मरक्ता खैबुंग ताहननबा थाबक तौबो तोलसी अरानबु वाफमदा ngasiगी मिरोलना अजुमोयना लौबगुम तौबसि नुंगाइते अखोय पुन्ना हिंगमिनरखली पुन्ना थेंगनरखली मस पुन्ना थेंगनमिनगने हाबु वखलदा थाबक तौमिनरखली अमसुंग इंगदा तपथाबा लैरबा वतमदा सखोत थौरांगना मांगलोमना संगसिनबा ngamgani हौगिबा सै मंगा तरुगसिदा मणिपुर मालेमना सखंगबा स्टेट अमा ओइरे हयेंगदगी हौदु नुमित निनि सुबना सथागदोरिबा लेबासिंग स्पोर्ट मिनिस्टर सिंग कॉन्फ्रेंस पांथोकनाबा मपालमदगी मिनिस्टर सिंग थुंगलाबा हौरे स्टेट असिदा फेमिना मिस इंडिया दुरान कपना सिंगबा सिंथानिंग ओइबा थौरम सिंग पांथोकरे मखोयना लाकु मतमदा बन ब्लॉकेट तौबिगनु हायना चीफ मिनिस्टरना मखाताना फोंदोखि लमदम असिदा कनागुमा खरना मखोयगी अपामदा लेबासि हुमदना पुबा यारोय स्टेट असिगी कॉन्स्टिट्यूएंसी हुमफुदगी थागलकपा मियोय हुमफुगी मरक्तगी खनबा मिनिस्टर तरागनि थुना लेबासि गागलगा लैरिबनि मियामगी मियुना सेम लेंगा असनतबा अतोपा लेंगा अमत स्टेट असिदा लैबि यारोयकि थौरम अदुदा गवर्नर अनुशिया उइकेन हाय कुमजा इंग 1994 ब्रिटिश की मेक लांथेंगदुना लमदम असिगी निंगतम ngaknaba honabada thawaiना पोंथा पिख्रबा अथौबसिंगबु निंगसिंगमगा लोइनना इकाय खमनबु उत्पनमिनि अखोय मसिलगी मरक्ता अमगा मुक्नदुना लिंगजल मानद्रबा मतमदा अतोपा येकनबसिंगना मपांगल कनबा हेले हाइबसि निंगसिंगबु तंगाय फदे खोंगजोम लानसि मणिपुरगी पुवारीदा ख्वाइदगी मरुयबा थौरम अमने हाइकि अमसुम मेजर पौना ब्रजबसि मेजर सोंथामिया सिंगलेनसना मेजर खुंबोंग मेजर लोइतोंबा अमसुम अतै अतै अथौबसिंगना लेबासिगीदमा काथोकलाबादु अखोयना निंगसिंगदुना लेहनबा तंगाय फदे ngasidi india maningtamle अखोयगी निंगतंबसे ब्रिटिश तगी लैरुबा नते मसिदी इपाइपु कयाना मतम सांगना लिसांगसिना मायोगनरकपगी माहिनी लमदम असिगी निंगतंबा इकाय खुमनबा अमसुम मिखा पोंदबा लमदम अमा ओहेननबु होनबदा नाहासिंगी थौदांग यामना सावी निंगतंबा हाइबसि तोखाय ताब अमसुम लाइनिंग लाइसुल खेनबगी अखुबा मियेंग ओहेंदबा ताई मपानगी संगसिलकपा किहनबा क्या अखोय थौना फन अमसुम पुना थेंगनमिनबा संगी लमदम असिगी नाहासिंगना इनाय ताबगी वखल थादोकलगा पुन्ना संगसिनमिनबा मथौ ताई हाइकेनसु पाउसदा मखातानसु फोंदोरकली मखा सथरपोइना तोप पावमन इम्फालगी मफम क्यादि इसिंगी अवाबा हौजिकसु दुमक मायोगनरि मियामदि इसिंग फंगननबा सेल संग सेमकिबा कुम्बा लंपाकी इसिंग
hanfamsing sizinadre haukiba tha manga rom asita manipur nong suraktabadagi imphal gi mafam kya da ising awaba khamteng mai unadun lakhi adubo tha amarong gi mamang numit khrani nong suramba amadi singkhai singi ising imphal turel da thadaduna turel singi imai khara khajik wangkhalam laba matung hauji amuk turel singi imai handakhibadagi imphal ising awaba dum mai unadun lairi tampaki mafam singa thengnari bi ising awaba se khara da oirabas koknana bahai duna manipur lenga na haukiba mars taraga tarukta phonghiba state cabinet mifamna warep nakhibagi matungina khuma lampakta water filling point sani simatki hariba filling station sing asida samiga taret mini tata amasum atai ising honbada sejanaba gari sing khaktam ising pigani haina manipur lenga ki PHED minister natte-Susindro na paumi sing unaba ma phongdokhibani mafam asida numidangi matam khakta ising pigani hariba ising asi sel lawduna lemna phangani mafam asidagi kanaguma miyoisni ising lawbiraga miyam mamal hena yonduna sendongidama lalormagi thabak tobigano tangai fadana gari ge masum thawgi mamal adu khaktamak lawraga ka hena sendong tanmagi muongda sathabigano asiguma thawong sing chatharakwa thengnarabdi laingana lokhatum tokpo sabsabe action lokhatkani miyamgi awaba matam asida sendong tanmagi wakal khanbagi muhutta miyamgi awaba ko khana bu khona bda lenga ki mateng pangbiyo loinana miyamna su tangai fadaba sang khaktamak yenglagi ising lingna sejanabagi hainabi thambiyo haina minister miyamda appeal tawkhibani asumna nauna sembat ki water filling point sing asi thadugi kungani thu kulgum du waidigi chalaiba horaga ne lokthokibani Matamadu India, Myanmar masum Kyrgyzstan gi oiba tri-nation football tournament ma khumalam pakta pangthokibri ising yenthokpagi thawrang asi thintaduna lerakhibani asumna sel kya manum sang miyam gi awaba se khara da oirabus koknabagi panamda lengana hathuwa tu sem ki water filling point sing asi house phawa chalaiba hoduna leiri hiramasi matang mari leina authority sing na paumi sing gi maike digi kyara khan hanglabasu filling station sing asi karam matamdagi chalaiba hogatagi heba chapsam pokhuma mata phangdana lakli Amaramda Porampat water treatment plan dagi phangma pawgi matung ina plan asina konba mafam singda iril turel dagi singkhatpa mafam singda supply toramada turel gi imai hantakhibana maram oiraga ising piba ngamdabadagi singkhai singdagi lakpa ising na miyamna ising phangana bonari asumna plan asina ising piramba laikai sing sayolamra numini ising pina bonari loinana VIP colony masum Jenims kina noma kalaga noma ising pibi gi thabak sathari hari Imphal turel gi oina su turel khonung phawba lekrak satpagi phibamda leramadi gi hokiba Mars taraga tarukta phamkiba cabinet mifamna warep nakhiba matung ina singkai sing water treatment plan gi purakpi ising adu khurai lamlong mapagi Imphal turel thadoktuna thamakhibane masina maram oiraga turel gi imai khara wangkhalaktuna turel asidagi ising singlaga salairam water supply plant sing hanagum mathau tawba horamlabane ado numit kharani gi mamangdagi Imphal turel singkai singi ising thadaba sisu lepkhibadigi turel asigi khongnung hanagumna kangsilakpa thengnare masina maram oiraga water supply plant kaya marum ising piba ngamdre haidi makasa tarak puina pongna pampausi digi to pamaruiba paukhra namu mauna ha ma singne oiba mongda siramle mapuroiba yauna mitar phare thangmaiban hizam dewa laikai mauna ama ngarang singne oiba mongda kamanung thori yanduna siramle police ta laikhidrabi gi mapuroiba yauna mitar phagathre laikhidrabi mauna adu gi maming RK ningo leishram ongbi devia sekuntra mapuroiba ping L Rocky kawi thangmaiban hizam dewa laikai digini police ta gi phangwa pauna hai Devia ngarang ayuk pung tararom tabada masagi yungi kamada siling fen digi thori yalaga lerama thengarkhibini ma sai ahum longi mamangna luhongduna sai ama khara hielaba masa ama laire thasi gi kunga matugi numidana laikhidrabi Devia bu maki manamani ga khana saina ki phubu sebi ki thabu satakhi thaudo duda Devia sokpadagi rims ta pukatuna lekanakhi laikhidrabi Devia gi imung manungna phongdorakpagi matungina khana sainabagi numidang aduda phone toroktuna mathangi numit ki ayukta maku lawbu lakpina bhaijrakhi ngarang ayuk Rocky na phone toroktuna Devia laikhidre haina paupi rakhibane imung manungi mi singna yorakpa matamda police amadi forensic expert ki teamna yengsinna leram loinana nupi mapamgi mama amadi mi sing amata changankidi Devia nupa miyungi mi singna phuruga hatlaba matung thori yanchinmani haina maral siri thaudo adugi pawhek phangmaga irang horki Imphal West District Police ki makok thongbo police official sing yauna women's PS ki team mafam adu sangsin irang adu control tawki thaudo adu ga mari leina Imphal Police Station FIR ma lokhat pagal loina forensic expert yauna inquest tawraba matung asibak sang adu post mortem examination gi damakta rims ki mokra thangki thaudo adu ga mari leina Imphal Police Station laikhidrabi Devia gi mapuroiba Rocky Manembok Makubok Manama ani amadi
Manamagi masama yauna mi taruk phare makhoi bungasi duty magistrate ki court ta puthokuna makata buwang pong sathanaba police custody remand lokthakre sohairi makasa tarakpo ina to papom na nonglai nungsina humdokruba yumthong samaga tarada minister dingo na seng kiji tara yentokre matau taba punamak makata na mating pangkhigani dingo haukiba saising taraga matugi ingna thokiba lebak thibo akai manonglai nungsit aduda yumkai humdoktuna son khiba sing awab taraba imung sing MLA dingo na seng yentokre Minister Dingo, DC Impal West, SDO Miyam na Takatre, Nonglay Nungsina Humdokraba, Laibak Tiraba Miyam Gidamak Tongo so Noitaba Pundo Pugaloina Makata Pada, Matau Punamak Makata na Mating Pang na Bukona Ganihana Mai Kendri MLA Masum, Social Welfare Minister Haikam Dingo na Fondoki, Wapamasi Haukiba, Saising Taragama Pani Ahing the Tokiba, Lebak Tiba Akan Nonglay Nungsit Aduna Yum Kai Humdoktuna Suwan Kiba Duda, Ahan Bigoina, Mai Kendri Yum Tong Samakataramda, Kendra Sigi MLA Haikam Dingo, Singhagi Miyeng Makada, Impal West DC Kusam Naragasi Angamba, Relief Kiweba, Saint Kizi, Tara Yentopi Toram the Fondokibine, Lebak Tiraba, Nonglay Nungsit Aduna Suwan Krabami, Ahan Biguina, Atubiuina, Saint Kizi, Tara Yentokibine, Loinana, Makatara Koda Matotaba Punamak Makata na mating pangkikan hari. Ngasigi seng yentoki badu da miyam na Minister Haikam Dingo singa DC Impal West amadi SDO yauna ata staff sing su thagat papungdong naki. Ngasi seng yentoki pam singa du da kurkul halai makong kanto loitang kunau senjam kunau kangla tongbi phayeng amadi haurang kunau ni hain su pau su makata na su palakli. Aduga hauji ko inandi miyam pau su matang sa lusin jarage masu miyam puna no update ngai minasi.